ꯑꯩꯈꯣꯏ ꯍꯥꯟꯅ ꯌꯥꯝꯅ ꯅꯤꯡꯇꯝꯅ ꯆꯠꯆꯔꯝꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯆꯍꯤ ꯂꯤꯁꯤꯡꯗꯒꯤ ꯂꯥꯛꯑꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯝꯂꯦꯟꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯆꯠꯄ ꯉꯝꯗꯕ ꯍꯥꯏꯕꯁꯦ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯍꯪꯕ ꯌꯥꯏꯕ ꯋꯥꯍꯪꯁꯦ ꯍꯨ ꯏꯁ ꯗ ꯕꯣꯁ ꯂꯣꯁꯤ ꯃꯣꯏꯅ ꯁꯦꯝꯕ꯭ꯔꯕ ꯂꯣꯁꯤ ꯀꯨꯀꯤꯒꯤ ꯁꯤꯑꯦꯁꯑꯣꯁꯤꯡꯁꯤꯅ ꯁꯦꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯟꯗꯤꯌꯥꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯈꯥꯗ ꯂꯩꯕ꯭ꯔꯥꯕ ꯑꯗꯨ ꯂꯣꯁꯤ ꯍꯦꯛ ꯀꯥꯏꯔꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯇꯝꯄꯥꯛꯇ ꯂꯩꯕ ꯑꯩꯈꯣꯏꯅ ꯂꯣꯁꯤꯈꯤꯇꯪ ꯀꯥꯏꯔꯨꯕ ꯃꯇꯝꯗ ꯑꯗꯨꯒꯨꯝꯕ ꯊꯤꯡꯉꯨꯕꯗꯤ ꯂꯥꯏꯔꯗꯅ ꯑꯩꯈꯣꯏꯅ ꯏꯚꯟ ꯑꯩꯈꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯈꯤꯇꯪ ꯂꯥꯟꯕ ꯉꯥꯡꯉꯨꯕꯗ ꯀꯃꯥꯟꯗꯣꯁꯤꯡ ꯄꯨꯂꯤꯁ ꯃꯌꯥꯝ ꯊꯥꯔ ꯐꯥꯕ ꯂꯥꯏ ꯅꯠꯇ꯭ꯔꯣ इवन कनोबा अखोगी एडिटरसिंग को टीवी चैनल के एडिटर न्यूज़पेपर के एडिटरसिंग अदु फारिने नत्रा अदु तंपाक्तदी हेक्ता अखोई लोजे फजना दम चलाइदगी फिबम दम लैबको बोस से कनाना ओइगेदा स्टेट लैंगाक्सुना जु बोस ओइरेबा मपुसे को अदुगा सेंट्रल लैंगाक जु ओइरेबा तौबिको सुंग चिंग द लाकम तमजे हाय मरु ओना अखोई कुकी जो सिंगना सीएसओ सिंगना हायरप मतमदा सेंट्रल लैंगाक्सिना करिगी दमक्ता मोइना हाइबा लोग अगेंस्ट इंडियन कस्टमर की मायोक तौरीब सीएसओ सिंग से मोय द करी दमता क्रैक डाउन तो दे मोय दि कमता लो पालंग मोय फागत्रिनो करी दमता मोय जेल थमद्रिनो